Ngarang April 3 thadahan-khiba absentee vote sing adu chatna-hanbiganu haina ina Manipur constituency ki INC meerep oiriba Angomcha Bimol Akoijam gi election agent na returning officer aroda wakatkhare lama file tawkhre hairi ngarang numidang election agent oiriba Suresh Hidang mayumna petition file thawkiba aduda voter ama vote thadadringaida booth level officer BLO na serial number 2 da thadau hairami haina complaint adu da yauri BLO na serial number 2 da thadau hairam liba voter adu chingmairong maning lekai Wangkairakpa Mani Devi, Jahi Marifudara Humdoini, Mahak Jahi Yambagi Mayum the vote Hadabagi Kudong Chaba Adu, Pikibani Hairi. Complainant Suresna Fongdorapada, High River BLO na Manida, Mahaki vote Adu serial number 2 that Hadarabadi, Nga Chananaba San from Pigani Hiram Bani Hairi, BLO na High River serial number 2 asi BJP gi, meerep TH Basanto Kumargi Oiri, Asigumba, Tawong Singasi, Ngarang Manipuri Mafam Ayambada, Toklam Loy Haibangam Loy. Maramaduna, Ngarang thadahan-khiba vote sing adu nullify tawbiyu haina fongdoki. Panbayabadi ngarang asi miyoy 1,738 vote thadaki masigi manungda ahal oiraba miyoy 1,058 person with disability 308 essential service ki thabak tawba ahum yauna absentee vote oina vote thadakhibani. Absentee vote thadabagi thabak asi ngarang dagi inaramadi outer animakta hoduna lakliba April 12 fawba chathagani hairi. April 13 di vote thadaroi aduga vote thada hodaba absentee voters singna April gi tang 15 fawbagi manungda thadaba yagani hairi. Hongge dai da la ga mo tha da ye ba nga za na ba pi ye bo ani shu da tha da wa me jai ra me a ma la ko ni pi da na